Manipuri Wari YouTube channel na mayambu amuka hana taram nokchari ngasi mayamda karigum wafam amta thamjage wari anauba hapkadabadu mayamda tahanjaba ngamdre maramdi ai isa hakchang ngamdaba laibadagi mayamda anau wari sing hapaga tahangadabadu hawjiki oina tahanba ngamdre masigi damakta tabiriba amadi yengbiriba viewers amadi nusibiduna subscribe tawbiriba subscriber singna ngakpigani रास इम्फाल दगी खरा चलगा लेबा खुंगंग अमदगिनी माक खरा कोइबा लांगबा पांबा रास मचिन मनाव तरुक की मनुंगदा मागना अतोमनी रास पिकलिंगेदा अमा मपानिमक लेखिद्रे रास की मपागा पुकमिनबा मनी अमना मयुम पांदना मखोइबु चाउनबा योगलखि रास पिकलिंगेदगी महांगना खनखिबा निंखिबा खुदिमक तौदुना दुमक लाई पुंकक सावरपा अदुवाइदा मखोइ लेकाई अदुदगी नुपी अमबु महांगना याम नुंसिजगी अदुबु फोंदोकपदि ngamjakide नोंमा रास ममानबा फोइरेगा मखोइगी केथिन मसारम थोले लंबीदा रासना नुसिजबा सना अमदी ममानबी बेमेमगा लोइनना मखोइ खरा चलमे ममानबा पोइरिना हाइरे रास लाए हे नंगी थवाई हायोरोदना रासना कुमै नंग सिदी यारेबा यारे खंगी बुंगो नंग नंगमद्रगा अयोइन हाइबियो हाइरो बाय मीन तारगा कई खंदोइनो पोइरिन हाइरे नंगसे निपा मानदे नुक्सी हाइबबु नंगोंद फुरकद्रो नुपा नुपी लोइना पामी नुक्सी हाइनरिबु ngaktani खंगद्रे दबाय आइसे मा हेक उबगा वाम ताइबा ngamdrije करिगिनो माबु नोंगदा उद्रबसु लैबा ngamde उरबसु वाई मता हाइबा ngamde असुमना पोइरेगे मखोयनी वारी सादुना चटलिङैदा खंगौदना सना खोइसु मखोइगी मनाक्ता चंगले सनागी ममानबी बेमबेम नाइर दारास करी वारिनो सारिदुबो अखोइ खंबा यादब वारो रासना खुमे बेमबेम करिसु नतेदा सुम इचम चमना वारी अमा सारमबनी नखोइदी कदाइ चलुरिनो कैथेल मचादा पोत अमा लैरुबने असी हाइरमलगा मखोइसु चटख्रे पोइरेने मखा तारे बा नंग फोंदोक्तना सुम लैरेगे हाइरिरो रासना खुमै फरेसे अखोइसु चंगसे चंगसे असुमना मखोइ अनिसु चंगे सोमदा सनासु रास की मोंग मतौ अदु उबदा सनानसु रासपुदी अदुम नुक्सिबा फावरमी मसीगी मतुंग नोंगमा सना खोइ की तोंगालदा निफा खरा लेप्तन लेबा रासना उरमी महाक याम साउनिंगी निफा सिंगदुददी वा अमतसु हाइबा ngamkide रास पोइरे खोइदा लामे कैदौरिगे बा पोइरेना बा चंगो आओ सिदा फमसि लाओ कैदौरगे याम साउना लाइसिना बा
सनाखोई तोंगालदा नुपा खरा याम तोइने लाइसे मागा नुसिनबा नुपा यावजाला पोइरिन नोगा खुमे नंगिसी पाखाचरी बाहाइदुरो यावरमलोय पाखातकुनु इबुंगो खंबलना चावरिबा फोंदोकपना ngamdriba फोंदोकपा ngamdradi मीगी ओइ खंग्रे बाय ऐसे फोंदोकपा ngamdana असुम लेहौरद्रा पोइरिन खुमे फरे नंग फोंदोकपा ngamdrabaniना आई सोइदना हायरगे असुमना वारी सानरिङै अमानबा रोहेचो संगे करी वारी नो याम नुंगाइबा मालिदा रासना खुमे सनागी वारी नि देताव रोहिना हायरे नंगना सनादा सुम सोले फोंदोकपना सुपोंग हे फोंदोकते असुमना मखोई हुम वारी सादुना नोकमिनरमे अमरोमदा रास पोइरै रोहित लेकाय दुदा याम लुना तिनरमे अदुबु रोहितती पुक्सेल खरा सेंगदबा मिन करिगुमदा रास अमदि पोइरै मखोय अनिना खरा हेन्ना लोइने नुमित खरनी लेरबा मतुंगदा पोइरै रास की मतौदो येंगबा ngamdraduna सना खोइदा चलमे पोइरैना सना सना ओ सना लाइब्रो सना की ममा थोकले पोइरे नंग लाइब्रा सना का वारीमता सागेना लाकपनिने ममान हायरे लेबनी संगसिलो अदुदी नचनुपी का वारी सारामु इने कैथेल मचा फावुदा थोउखिगे असुमना सना की ममा दु चतख्रे सना इमुंगदगी थोले दा पोइरे कै लेरगे काखलो सिदा फमसे पोइरे ने हायरे सना आई नंगोंदा वामता हाइके नंग यादबदी यादेको सना न कुमे करी वानो कीबु किसलेदा पोइरे ने हायरे सना आइगी वासे नंग लानदि लौगनुको आई रास की मतौसे येंगबा ngamdre नंगबु रासना नुंसिजबजे मतम याम कुइरबने अदुबु रासना ngasi फावो फोंदोकपा ngamdana लेरि मागी थमोइनदि नंगतनि सोंदुना लेरिबा नंगना थोकपा नंगना चटपा खुदिंग नतुंग कोइन इनरिबा लोना नंगबु येंगजबा नंग हेक उनरगना वामता हाइबा ngamdriba मसिनी मागी अवाबा सना मागी मतौसे येंगबा ngamdaduna आइना नंगोंदा हाइरबसिन माबु अमुक्तंग नुक्सिबियु सनासु पाखुम बिरे दा पोइरे आइसु खंगी मागी मौंग मतौदो आइबु नुक्सि हाइबा अदुबु लेकाय मसेल ओइबसिदा मिना करी हाइकिनि आइसु खनबदे याम वाय पोइरिनि मखा तारे अदुबु नंग रास की पुंसिगिदमक करिमता खनदबा ngammadra आइसु माबु नुक्सिदबदि नते मियामना करी हाइनकिनि खनबगी वानि फरे आई दापोइरिना हाइरिदो यारगे अदुबु इमा खोइददि खंगलोइसिको अदुदी पावसी आई रास्ता तमलुकी आई अमुक चलगे होय दापोइरे अदुदी आई सुम लेहौरेको पोइरे चतख्रे मथंगी नुमिने पोइरे रास की मनाक्ता लाए बाय ngasiदी नुंगाइबा पाव अमा तंबीगे तानिंग्रो रासना कुमे करी पावनो तंबु तासिदना पोइरे नाय आई सना खोइदे ngarang चतलुई नंगना नान मखै फोंदोकपा ngamdana वाना लेरकपदो ngarang दे आइना फोंदोकलमबने रास याम लांगतकना नायरे अदो बाय मानदी कई हाइरकेबा से
हाइरोबा पाखत्कनु इबुंगो मानसु नंगबु नुंसी हायौरबने राज नायरे बाय अैगी अवाब खंगबीबसे नहा खक्तनी पोइरेना इस थमोइगासे अमुक नौथरेइसे मसीदी इबुंगो मरुप अमगी तौफम थोप इथौनी से नोओबसे नान मखै नंग माइथुंगदा नुंगाइतबा ममी ताबदो अै येंबा नुंगाइतेबा ngasiदी अमुक्ता नोओबा राज याम हराउजके राजना हराउबदो उरगा पोइरेसु याम हराउकी असुमना पुन्ना मखोय हराउना नुंगमिनरमी मतमना कनाबुसु ngaiबिदे राज अमदी सना अहान बोइना उनकी राजना हाइरमी सना इबानी की नुंसिनबसे पुंसिगी लेंद्रबा नुंसिबो ओइसनुको सना सुकुमै दारास अैगी पुंसिगी अहानबा नुंसिबदी नंगनी अैबु नुंसिबा खंगनबसु नंगनी अैबु पुंसिगी थादोकपिगनुको रासु पाकुम बिरे सना अैगी पुंसिगी अहानबा नुंसिबसु नंगनी अरोइबा नुंसिबसु नंगना ओइजगे अै नंगबु पुंसिगी थादोकलो नंग तबु लाइनिंग ओइदुना ngasi फावबा लाक्लेबनी ngasiदी अैगी निंगबा थुंगले असुमना वारी कया अमा सानरबा मतुंगदा सनाना दारास अै इमाना थिरमलनी अै चलगे चलो चलो मतमदी असुम असुम हौकी असुमना नुंसिनेरकपना लैकागी मिसु खरा खरा खंगबा हौरके मखोय अनिगी मरी नोंमा सनाना हाइरमी दारास इबानी की मरीसे इमासु खंगबा माले रासना खुमै करी हाइरइबा कैसुमबुदि हाइरक्ते असुमना वारी सानरिङैदा सनागी ममा चंगे मबानीमक वारी चप चप लेपे सनागी ममाना रास लामिरोइ बुंगो नंगबो इने सुम लामबने सनागी ममा करीमता हाइरमदना इमुंगदा चंगी रासना हाइरे सना अै चलगे चलो असुमना रास इकाई इकाई थोले नोंगालगा रासना सना दंगे ngaraंगिदो इनेना कैसुम हाइद्रो कैसुमबुदि हाइदे अैदी गांगबिगद्रा हाइना पाखतलुरबने अदो इनेदी वारीदो खंगबा मानब्रा खंगबा मानदेदा दारास अै चंगगे असुमना मखोय अनि नोंमो नोंमगी नुंसिबा हेंगले नुंतिगी उनद्रदि लैबा ngamnadre मखोय अनिगी नुंसिनबा लैकागी मिसिंगसु खंगदबा मत लैत्रे रासपु सनागी ममाना याम लूना तौजे नोंमा रास अमदि सना ममानबा मगी युमदा उनरिङे वारी सानरिङे मतमदा सनागी ममा खंगौदना चंगके वाम थाइरमदना तुमिना चटके सना मयुमदा यौरबा मतमदा ममाना खरा nganglami mamasu मखोय निगी मरीसे खंगलेबने असुमना रासमदी सनागी मरीदा कनासु यत्पा ngamdre हाइनबा लै मियोइबगी पुंसी खुबा खुंदमने हराउबगी मरमदा कप्पसु अवाबसु लैतबा नते खंगौदना सनाखोयगी इमुंग खुदोंग चादबा अमदगी मखोय अतोपा खुंगंग अमदा युम होंगबा ताखी मखोय चटखरगनी खनबदा रास अदुगी मतिक नुंगाइखिदे चटलमदाइगी मतमने मखोय अनि उन्नबा मतमदा सनाना हाइरमे दारास नंग
ꯑꯩꯕꯨꯗꯤ ꯀꯥꯎꯈꯤꯅꯨꯀꯣ ꯏꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯎꯀꯣ ꯔꯥꯖꯁꯨ ꯍꯥꯏꯔꯝꯃꯤ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯀꯞꯀꯅꯨꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯁꯣꯝꯗꯗꯤ ꯔꯥꯖꯁꯨ ꯂꯣꯟꯅ ꯀꯞꯂꯤꯕꯅꯤ ꯔꯥꯖ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯂꯤ ꯁꯅꯥꯁꯨ ꯔꯥꯖꯀꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯗꯥ ꯀꯞꯀꯅꯨꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯑꯁꯨꯝꯅ ꯔꯥꯖꯀꯤ ꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯜꯂꯝꯃꯤ ꯔꯥꯖꯅꯁꯨ ꯁꯅꯥꯗ ꯅꯪꯁꯨ ꯀꯞꯀꯅꯨ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯑꯁꯣꯝꯗꯅ ꯃꯃꯥꯈꯣꯏ ꯆꯠꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯃꯥꯅ ꯁꯅꯥꯕꯨ ꯀꯧꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯁꯅꯥꯅ ꯍꯥꯏꯔꯦ ꯗꯥ ꯔꯥꯖ ꯑꯩ ꯆꯠꯂꯒꯦ ꯏꯃꯥꯅꯁꯨ ꯀꯧꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯔꯥꯖ ꯁꯅꯥꯗ ꯃꯤꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯁꯅꯥꯈꯣꯏꯁꯨ ꯑꯅꯧꯕ ꯈꯨꯟꯗꯨꯗ ꯃꯌꯨꯝ ꯍꯣꯡꯈ꯭ꯔꯦ ꯔꯥꯖ ꯁꯅꯥꯕꯨ ꯎꯗꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯂꯩꯇꯥꯔꯝꯗꯦ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯈꯤꯕ ꯊꯦꯡꯅꯈꯤꯕ ꯍꯥꯏꯅꯈꯤꯕ ꯃꯌꯥꯝꯗꯣ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕ ꯈꯨꯗꯤꯡ ꯔꯥꯖ ꯁꯅꯥꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯇꯨꯝꯕ ꯌꯥꯈꯤꯗꯕ ꯑꯍꯤꯡ ꯀꯌꯥꯅꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯔꯥꯖ ꯁꯅꯥꯈꯣꯏꯅ ꯍꯣꯡꯈꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯁꯅꯥ ꯎꯅꯕ ꯆꯠꯂꯝꯃꯤ ꯁꯅꯥ ꯔꯥꯖ ꯂꯥꯛꯄ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝ ꯈꯔ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯔꯥꯖꯅ ꯍꯥꯏꯔꯦ ꯁꯅꯥ ꯃꯇꯝꯁꯤ ꯊꯦꯡꯉꯦ ꯑꯩ ꯍꯟꯕ ꯊꯦꯡꯅꯅꯤ ꯑꯩ ꯆꯠꯂꯒꯦ ꯁꯅꯥꯁꯨ ꯀꯨꯝꯃꯦ ꯆꯠꯂꯣ ꯌꯨꯝ ꯌꯧꯕꯗ ꯊꯦꯡꯉꯅꯤ ꯑꯁꯨꯝꯅ ꯔꯥꯖ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯁꯅꯥꯁꯨ ꯔꯥꯖꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯤꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ ꯑꯁꯨꯝꯅ ꯔꯥꯖ ꯌꯨꯝ ꯌꯧꯔꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯏꯪꯅ ꯃꯦꯡꯅ ꯐꯖꯅ ꯊꯣꯛꯂꯤꯕ ꯊꯥꯖ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯔꯥꯖ ꯐꯝꯂꯝꯃꯤ ꯊꯣꯛꯂꯤꯕ ꯊꯥꯖ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯤ ꯊꯃꯣꯏꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯂꯥꯡꯇꯛꯅꯕ ꯀꯌꯥ ꯐꯥꯎꯔꯝꯃꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯂꯛꯈꯤ ꯊꯥꯕꯨ ꯎꯔꯒ ꯔꯥꯖꯀꯤ ꯊꯃꯣꯏꯗ ꯑꯁꯨꯝꯅ ꯐꯥꯎꯔꯛꯈꯤ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯅꯪꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯐꯖꯔꯤꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯖꯕꯗꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯁꯅꯥꯒꯤ ꯃꯥꯏꯊꯣꯡꯗꯤ ꯎꯕ ꯐꯪꯗ꯭ꯔꯦꯗꯣ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯂꯥꯞꯅꯈꯤꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯗꯦꯀꯣ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯖꯔꯝꯃꯤ ꯃꯍꯥꯛꯇꯣ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯁꯨꯝꯅ ꯔꯥꯖ ꯑꯋꯥꯕ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯐꯝꯅꯤ ꯁꯣꯝꯗꯅ ꯃꯆꯦꯅ ꯔꯥꯖꯀꯤ ꯀꯥꯗ ꯂꯩꯇꯕꯗꯨꯗ ꯔꯥꯖꯄꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯔꯥꯖꯄꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯔꯥꯖꯀꯤ ꯃꯆꯦꯅ ꯔꯥꯖꯄꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯩꯅꯧ ꯃꯈꯣꯡꯗ ꯐꯝꯕꯗꯨ ꯎꯔꯝꯃꯤ ꯃꯆꯦꯅ ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯦ ꯔꯥꯖ ꯀꯔꯤ ꯇꯧꯔꯒꯦ ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎꯕꯗ ꯇꯨꯝꯗꯅ ꯀꯔꯤ ꯇꯧꯔꯤꯅꯣ ꯅꯪꯕꯣ
चे सुम हंचित लांगमनिदा मची नायरे लाओ लाओ चंगो लाओ थेंगलबनी पुंगसी आयौरबनी पुंगसे 12 तादोर माले वासी हरमलगा मचे इमुंगदा चंख्रे रासु मागी गादा चंगले अहिंग दुमा रास तुम्बा यादना असुमक हौकी रास मची खोइना याम लुना तवे माकी अनिंगबा अपाम खुदिमक थुंगंदुना तलाई रास की मैम बसु रास पुलुना तौजे रास खोइगी इमुंग का हेना नुंगाइबा इमुंग ओइद्रबसु मयाय ओइरब नुंगाइबा इमुंग अमा ओइरमे इमुंग अदुदा रास की अपाम खुदिमक तौबदा इमुंगी मी अमतना अयत पिरमदे रास की अनिंगबा अदुमक थुंगलमी मखोइगी इमुंग याम नुक्सिनना लेबा इमुंगनी सोमदना सनासु रासपु निक्षिंगदुना वाना लेले अथेंग अहिंग खुदिंग रासना हाइकिबा वाही खुदिंग निक्षिंगलगा कपतुना अदुम लेले सनागी ममासु मचा नुपी की मतौदु उरगा करिनो नंगना तौरिसिबो चागनी तकनी सु खंगद्रे अदुम कपतुना लेबसे इमा यंगबदा याम वारे ऐसु खंगे नंगना वारिबा दुगी मरम रास का नंगा लापथोंगनरपगी नत्रा सनाना ममादा कोनसिलगा इमा आई माबु याम नुंगसिये मा उदबसे आई याम वाई इमा ममा नायरे अदुगी बुथवैना कपलिदुबो मागा नंगा पुंसिगी लापनबदी नत्तेदना नंग रासपु लाओना पाउपीको वाहे दु ताबदा सना थमोइनुंगदा हराउजकी ममान हाय से तो से कपनु चाक चारुसि लाओ इमासु चाद्रि पुन्ना चामिनरुसि असुमना ममा मचा पुन्ना चाक चामिनरमे चाक तोकलबा मतुंग सनाना रास्ता फोन तौरे दारास नंग हेंग लाओ इमानसु नंगबु कौखोनाय आई नंग उदबसे याम वाई दारास नंग सोइदन लाउको रासु खुमे होय आई सोइदन लाके सना आइसु नंग उदबसे याम वाई नंग लेतबो मफम बसिदा आइसु लेनिंगद्रे सना सना सुकुमे दारास नंग वाकल नत्तब खनगनु आई नंगिदमक लेपलिबसिनी असुमना वारी क्या सानरब मतुंग सनासु याम हराउजकी हयेंगदी मागी सक्तम उबु फंगलनी खंदुना असोमदा रासु सनाबु उजब फंगलनी खनबदा याम हराउकी अदुदी दारास आई फोन थमगे होय थमो असुम नाइनदुना फोन थमनग्रे अमरोमदा सना खोगी इमुंग रास खोगी इमुंगदगी खरे हेन नुंगाइबे इमुंग ओइरमे सनागी मनाउ नुपी अमगा मखोय अनि खक्तनी लाइबक थीबदी सनागी मपा मखोयन पिकलिंगेदे लैकिद्रे इमुंग अदुदा ममागा मखोय अहुम तन्नी लेरिबा ममाना सनाबु याम लुना तवी असुमना नुमित असिजु हौख्रे मथंगी नुमिनी रास पोइरे अमदी रोहित मखोय हम सना खोइदा लामे सनाना उबदा कौरे दारास काखल ओ सिदा फमसे सनाना मखा तारे दारो हे दापोइरे नखोइनिसु उदब कुइरे नुंगाइरिबो रोइना खुमे नुंगाइरिये सनाना मखा तारे अदुदी दाकोइ फमलमो आई हई मे समलके असि हरमलगा सना इमुंगदा चंकी
Rohit na haire, Ras, adudi nang wari saramo, aikoi dukalom da thoklukige. Asi haram laga, Rohit amadi poire, makoi ni thokre. Sana, hai mei puraga thole. Dai Rohit khoi di. Ras na haire, dukalom da thokki bane. Sana, sida phamsi lao. Sana su Ras ki manakta sangsil laga phame. Ras na hange, Imadi, kai chatki ge. Maninglom da marup ama hunba chatki bane. Sana na makha tare. Daras, ai nang udabse yam waye. Inakta sum layaning. Ras su kume. Ai su nanakta sum layaning libane. Adubu laiba phangdabagi wani. Daras, nang toine lao. Nang uraga aigi awabase koe. Nang udraga na ai tumpham sapham amata khangde. Ai yam waye. Asumna wari sanaringe Sanagi mama lai. Ras, nang lairo. Kana kana lake. Ine poirega Rohit ka akoyum lakpane. Makoi de amta udine kai chatkraba. Ine dukan da thokne na chatkhibane. Sanagi mama na makha tare. Sana, nangbu chanung amta thawrang tawdrabo. Ima semge mama su imung da changkhre. Rohit amati poire su dukan dagi halami. Makoi ni lakpo ubda. Sana naire, da Rohit koi su kakhat piro. Ai imung da mayam chanaba kita semu kige. Ngayaki matung karigumba khara chaba thakpa loidana makoi chatnaba tawre. Ras na haire, Sana, aikoi muk chatlage. Ine da su aikoi chatkren khara haibiro. Hoi adudi chatlo. Daras, nang khara toine lauko. Lake lake. Ado akoi thoge ko. Hoi. Makoi hum Sana hoi yum dagi halami. Matam kharagi matung Ras thabak amagi damak Imphal da machi ehan gi manakta matam khara leiba take. Asumna Sana amadi Ras matam khara unadre. Adubu marak marak tadi phone da wari sanarami. Hong manaiba matam gi khongchatni. Miyoy begi puksel su hong manai. Asumna Sana makoi lekai dudagi nipa amaga mari leina bhaurake. Masidagi Sana Ras pukhara thawaidaba haurake. Adubu Ras ti karimta khangde. Sana tabu laining oiduna adumuk lei. Asumna matam khargi tungda Ras yumda hale. Ras amadi Sana makoi ani nuksinabagi wari kudimak Rohit amadi poirechu loina khanglebani. Rasna makoi ani da wari kudimak likhi. Adubu Rasti makoi amatani khanduna akhak palaitana makoi ni gi wari pumnamak likhibani. Rohit naire, Bye. Noi Sanado makoi leiriba lekai dudagi nipa amaga mari leni haine. Aigi imanaba amna aingonda haire. Ras kumai, Bye. Nangi wase asengbra. Mani Ras, imanabaduna mamit magna ure haine aingonda hairakpane. Ras, wai si tabda sauningki yamna su waki. Yam nungaitana non thaduna leike. Bye. Nang wakal yamna khanjilo nuse. Mana su nangbu adu yam nungsi dudi. Masiki matung Ras makoi ki khungang aduda Sana makoi anigi hauki wari kaya thaudo kaya du ningsingduna machi machi da famduna lel. Matam khara
ꯁꯅꯥ ꯑꯃꯗꯤ ꯔꯥꯖ ꯄꯥꯎ ꯑꯃꯇ ꯐꯥꯎꯅꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯤ ꯃꯃꯥꯟꯅꯕ ꯔꯣꯍꯤꯠꯅ ꯃꯃꯥꯟꯅꯕ ꯑꯃꯗ ꯁꯅꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯔꯣꯍꯤꯠꯅ ꯔꯥꯖ ꯑꯃꯗꯤ ꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯃꯥꯟꯅꯕꯗꯨꯗ ꯂꯣꯏꯅ ꯂꯤꯈꯤ꯫ ꯅꯣꯡꯃ ꯔꯣꯍꯤꯠꯅ ꯃꯃꯥꯟꯅꯕꯗꯨꯗ ꯁꯅꯥꯗ ꯐꯣꯟ ꯇꯧ꯫ ꯃꯃꯥꯟꯅꯕꯗꯨꯁꯨ ꯁꯅꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯅꯥ ꯌꯥꯝ ꯁꯥꯎꯅ, "ꯅꯪ ꯀꯅꯥꯅꯣ?" ꯃꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯅꯤ." ꯁꯅꯥꯅ ꯈꯨꯝꯃꯛꯏ, "ꯌꯥꯔꯦ, ꯐꯣꯟꯗꯣ ꯊꯝꯃꯨ. ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ. ꯑꯩ ꯔꯥꯖ ꯑꯃꯗꯤ ꯅꯪꯒ ꯅꯈꯣꯏ ꯑꯅꯤ ꯂꯩꯅꯈꯤꯕ ꯃꯔꯤ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯏ." ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯁꯅꯥꯗ ꯂꯣꯏꯅ ꯂꯤꯈꯤ꯫ ꯁꯅꯥ ꯀꯞꯂꯒ ꯐꯣꯟ ꯊꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯅꯥꯅ ꯔꯥꯖꯇ ꯈꯨꯗꯛꯇ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯔꯥꯖꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯁꯅꯥ ꯀꯞꯄꯛꯏ꯫ "ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯕꯣ?" ꯁꯅꯥꯅ ꯀꯞꯅ ꯀꯞꯅ ꯍꯥꯏ, "ꯗꯥ ꯔꯥꯖ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯜꯂꯕꯁꯨ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯒ ꯂꯥꯞꯊꯣꯛꯂꯝꯃꯕꯗꯤ ꯑꯩ ꯑꯁꯨꯛ ꯌꯥꯝꯅ ꯄꯦꯟꯗꯕꯁꯦ ꯂꯩꯔꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯃꯤꯉꯣꯟꯗ ꯌꯣꯜꯂꯤꯕꯁꯦ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯄꯦꯟꯗꯦ." ꯔꯥꯖ ꯄꯥꯎꯈꯨꯝ ꯄꯤ, "ꯁꯅꯥ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯅꯪꯅ ꯅꯃꯥꯟꯅꯕꯗ ꯐꯣꯟ ꯇꯧꯍꯜꯂꯛꯑꯒ ꯍꯥꯏꯍꯜꯂꯛꯈꯤꯕ ꯋꯥꯁꯤꯡꯗꯣ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯏ." ꯔꯥꯖ, "ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯩ ꯀꯅꯥꯗ ꯐꯣꯟ ꯇꯧꯍꯜꯂꯛꯏꯕ? ꯑꯩ ꯀꯅꯥꯗꯁꯨ ꯐꯣꯟ ꯇꯧꯍꯟꯈꯤꯕ ꯂꯩꯇꯦ." ꯁꯅꯥꯅ ꯈꯨꯝꯃꯛꯏ, "ꯗꯥ ꯔꯥꯖ, ꯅꯪꯅ ꯇꯧꯍꯜꯂꯛꯇ꯭ꯔꯒ ꯅꯪꯒꯤ ꯑꯩꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯂꯤꯕꯁꯤꯅ ꯀꯔꯝꯅ?" "ꯁꯅꯥ, ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ." "ꯗꯥ ꯔꯥꯖ, ꯌꯥꯔꯦ, ꯑꯩ ꯂꯣꯏꯅ ꯈꯪꯏ. ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯃ ꯂꯩꯔꯦ. ꯑꯗꯨꯅ ꯑꯩꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯅꯠꯇ꯭ꯔꯥ? ꯐꯔꯦ ꯗꯥ ꯔꯥꯖ, ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗꯨꯗ ꯆꯠꯂꯣ. ꯑꯩ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ. ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯨ. ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯔꯣꯏ." ꯑꯁꯨꯝꯅ ꯁꯅꯥ ꯌꯥꯝ ꯁꯥꯎꯅ ꯐꯣꯟ ꯊꯝꯈꯤ꯫ ꯔꯥꯖ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯈꯟꯕꯗ ꯁꯅꯥꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯗꯤ ꯑꯁꯥꯎꯕꯅ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯔꯥꯖ ꯌꯥꯝ ꯋꯥꯅ ꯂꯦꯟꯈꯤ꯫ ꯅꯣꯡꯃ ꯔꯥꯖꯅ ꯁꯅꯥꯗ ꯐꯣꯟ ꯇꯧꯏ꯫ ꯈꯪꯍꯧꯗꯅ ꯁꯅꯥ ꯐꯣꯟ ꯄꯥꯏꯈꯠꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯦ, "ꯀꯩꯒꯤꯅꯣ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ? ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯀꯅꯨ." ꯔꯥꯖꯅ ꯈꯨꯝꯃꯤ, "ꯁꯅꯥ, ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤꯀꯣ. ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯦꯟꯅꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯉꯣꯟꯗ ꯌꯦꯠꯂꯔꯣꯏ. ꯑꯗꯨꯕꯨ ꯁꯅꯥ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤ. ꯃꯁꯤꯃꯇꯪꯗꯤ ꯅꯪꯅ ꯀꯥꯎꯕꯤꯒꯅꯨꯀꯣ." ꯑꯁꯨꯝꯅ ꯔꯥꯖ ꯑꯃꯗꯤ ꯁꯅꯥ ꯀꯥꯏꯅꯈꯤ꯫ ꯁꯅꯥꯁꯨ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯔꯥꯖ ꯁꯅꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯌꯥꯝ ꯀꯞꯈꯤ꯫ ꯃꯁꯤꯔ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ? ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯅꯤ. ꯃꯁꯤꯒꯤ ꯃꯍꯩꯔ ꯉꯁꯤ ꯑꯩꯅ ꯐꯪꯍꯧꯔꯤꯕ ꯃꯩꯆꯥꯛꯁꯦ? ꯑꯗꯨꯕꯨ ꯁꯅꯥ, ꯅꯪꯗꯤ ꯄꯨꯟꯁꯤꯗꯤ ꯌꯥꯏꯐꯕꯤꯗ ꯑꯣꯏꯌꯨꯀꯣ. ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯃꯩꯆꯥꯛꯁꯦ ꯅꯪꯗꯤ ꯐꯪꯗꯕ ꯑꯣꯏꯌꯨꯀꯣ." ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ꯫ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯆꯠꯈꯤ꯫ ꯀꯥꯏꯔꯕ
राज की थमोइदी अदुमक हांगदुना लेहौरी मतम खरा हौख्रब मतुंग नोंमा ममानबा अमगा मखोइगी खुन थांगनबदा कोइबा लामे राज अमदी ममानबा मखोइ अनि पान दुकान अमदा क्वा चागे हाइदुना क्वा लेबे चंगलामे ममानबदुना हाय इतैमा क्वा नि खत सेंबियुबा होय होय इबुंगो अदुदी ngahak ngayuko होय इतैमा असुमना राज अमदी पोइरे दुकान अदुदा लेरिङै नुपी अनि कक्सु दुकान अदोमदा चंगले नुपी अमदी लेकाय दुदगिनी अमना अतोप लमदगिनी राज खोइना लेकाय दुगी नुपी अदुबदी मसक खंगे अतोप अमदुदी मसक खंगलमदे नुपी अनि दो दुकान ममांग योक्सिले लेकाय दुदा लेब नुपी दुना हाइरे इनमा क्वा नि खत सेंबियुबा सोमदना अतोप नुपी अदु उबदा राज महाक की थमोइदा खंगौदना नुसीबगी इहुल अमा फाउकी राज नुपी अदुदा मुन्ना येंगदुना लेख्रे राज कलांगमिनबा ममानबा पोइरेना राज की मनंगना खंगौदना खुपाकना थारे इताव असी हायरगा राज खंगप्रे खंग इताव कइदौरे पोइरेना क्वा सोमदा लेरे से राज क्वा दु लवे अदु गायरे इतैमा अखोइगी से क्या तारगे इबुंगो कुन खक्तनी नाकंदगी नुपी अनि दुसु इनमा अखोइगी सु क्या तारगे अमुसु खुमे इबेमा नखोइगी सु कुन खक्तनी राजना लुपा चाम चपी अमा पिरगा असुम नायरमी इतैमा सिदगी मखोइगी सु दुम पुन्ना लौबिरो नुपी अदुना खुमे यानी अदुम अखोइ अदुम पिरगेदा राजना इचे ngasiगी जिदी अखोइ अदुम पिजरगे नुपी दुना मुसु खुमे नखोइबु ममांग खुन्ना सिदगी नत्रो राजना खुमे अमुका मानी इचे आइदी नमिंग सोमदा खंगदेने पोइरेना मु पाखुमबिरे इचे आइगिना पोइरे अदुगा अखोइ इताउगिना राज कौइ ओ हौजिक्ति मिंगसु खंगलबनिना मतुंग थेंगनबदा कौनसिको होय इचे नुपी दुना हाइरे राज अदुदी इचे खोइ मुक चलुखिगे होय इचे अखोइ सुम लेहौरे असुमना नुपी अनिदु चतख्रबा मतुंगदा पोइरेने राज ताय इताव नंग नुपी सुबदा ngawbo malida itaw nupi se urubada aigi thamoida nuksiba phawbo kum tawi poireina mu hai itaw na bu nusiradi hekta harga lore rasna khumi itaw ai nupi mata ga nuksinaba thamlaroida itaw nang sanagi wakal do kauthoko maduna nangbu sum wahanduna leire rasna pakumbire phare se itaw chatlase hoi itaw ado haujigi nupi do itaw nangga soida nusinako asum naina duna makoi nisu mayumda hankra mathangi numini राज अमदी पोइरे मखोइगी लंबाकता अंगांगसिंगना सानबा येंगदुना फमले पोइरेने राज ताइरे इताव ngarang nupido yam faje nang maga nusinaro राज मोंग हादना पाकुम्बिरे इताव आइसु माबु उरुबदा नुक्सिबदी फावे अदुबु इताव
ꯑꯩꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯊꯝꯅꯤꯡꯗ꯭ꯔꯦꯗ꯫ ꯄꯣꯏꯔꯩꯅ ꯈꯨꯝꯃꯛꯏ, ꯏꯇꯥꯎ, ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯃꯗꯣ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅꯅꯤ ꯈꯜꯂꯨ꯫ ꯄꯣꯏꯔꯩꯒꯤ ꯋꯥꯁꯤꯡꯗꯣ ꯇꯥꯔꯒ ꯃꯇꯝꯒꯤ ꯈꯣꯡꯆꯠꯁꯨ ꯍꯣꯡꯕ ꯅꯥꯏꯕꯒꯨꯝ ꯔꯥꯖꯀꯤ ꯊꯃꯣꯏꯁꯨ ꯑꯑꯣꯟꯕ ꯂꯥꯛꯈꯤ꯫ ꯔꯥꯖꯅ ꯍꯥꯏꯔꯦ, ꯐꯔꯦ ꯏꯇꯥꯎ, ꯑꯩ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯄꯣꯏꯔꯩ ꯔꯥꯖꯀꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯍꯔꯥꯎꯖꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖ ꯉꯔꯥꯡꯒꯤ ꯂꯩꯀꯥꯏꯗꯨꯗ ꯔꯥꯖ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯃꯆꯦ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯔꯥꯖꯅ ꯀꯧꯔꯦ, ꯏꯆꯦ, ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯁꯤꯗ ꯁꯨꯝ ꯊꯣꯛꯂꯛꯄꯅꯤꯗ꯫ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯏꯆꯦ, ꯑꯩꯁꯨ ꯁꯤꯗ ꯁꯨꯝ ꯂꯥꯛꯄꯅꯤꯗ꯫ ꯑꯗꯣ ꯏꯆꯦ, ꯋꯥ ꯑꯝꯇ ꯍꯪꯒꯦꯅ? ꯀꯩꯅꯣ ꯍꯪꯉꯣ? ꯏꯆꯦꯒ ꯉꯍꯥꯟ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ? ꯅꯨꯄꯤꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯦ, ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯅꯤꯗ, ꯁꯨꯝ ꯑꯩ ꯎꯅꯤꯡꯉꯦꯅ ꯂꯥꯛꯄꯅꯤ꯫ ꯔꯥꯖꯅ ꯍꯥꯏꯔꯦ, ꯏꯆꯦ, ꯑꯩꯗꯤ ꯃꯥ ꯎꯔꯨꯕꯗꯒꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣꯃ ꯐꯥꯎꯔꯛꯑꯦ꯫ ꯏꯆꯦ, ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯦ, ꯔꯥꯖ, ꯅꯪꯒꯤꯁꯤꯕꯨ ꯃꯥ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯗ꯫ ꯃꯃꯤꯡꯕꯨꯗꯤ ꯅꯨꯡꯁꯤꯊꯣꯏ ꯀꯧꯕꯅꯤ꯫ ꯔꯥꯖ ꯈꯨꯝꯃꯦ, ꯆꯨꯝꯃꯤ ꯏꯆꯦ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯛꯏ, ꯔꯥꯖ, ꯃꯥꯗꯤ ꯉꯁꯤ ꯑꯌꯨꯛ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯗꯤ ꯐꯣꯟ ꯅꯝꯕꯔꯗꯤ ꯂꯩ, ꯄꯤꯔꯛꯎꯔꯣ? ꯔꯥꯖ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯦ, ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨꯕ꯫ ꯅꯨꯄꯤꯗꯨꯅ ꯐꯣꯟ ꯅꯝꯕꯔ ꯔꯥꯖꯇ ꯄꯤꯔꯦ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯄꯤꯔꯛꯄꯅꯦꯗꯤ ꯃꯉꯣꯟꯗꯗꯤ ꯍꯥꯏꯔꯨꯅꯨ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯆꯦ, ꯃꯇꯨꯡ ꯑꯃꯨꯛ ꯊꯦꯡꯅꯕꯗ ꯋꯥꯔꯤ ꯁꯥꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯕꯒ ꯔꯥꯖ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯄꯣꯏꯔꯩ ꯔꯥꯖ ꯍꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯏꯇꯥꯎ, ꯏꯇꯥꯎ, ꯀꯩꯗꯧꯔꯤꯒꯦ? ꯄꯣꯏꯔꯩꯅ ꯄꯥꯎꯈꯨꯝ ꯄꯤꯔꯦ, ꯀꯩꯁꯨ ꯇꯧꯗꯦ ꯏꯇꯥꯎ, ꯆꯪꯉꯣ꯫ ꯔꯥꯖ ꯄꯣꯏꯔꯩꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯤ꯫ ꯄꯣꯏꯔꯩꯅ ꯍꯥꯏꯔꯦ, ꯏꯇꯥꯎ, ꯅꯪ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ꯫ ꯍꯣꯏ ꯏꯇꯥꯎ, ꯅꯍꯥꯟꯒꯤ ꯅꯨꯄꯤꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯅꯍꯥꯟꯒꯤ ꯏꯆꯦ ꯑꯃꯗꯣ ꯑꯗꯨꯗꯨꯅ ꯄꯤꯔꯛꯑꯦ, ꯃꯃꯤꯡꯅ ꯅꯨꯡꯁꯤꯊꯣꯏ ꯀꯧꯋꯦ ꯍꯥꯏ꯫ ꯄꯣꯏꯔꯩꯅ, ꯑꯗꯨꯗꯤ ꯇꯧꯔꯣꯗꯅ꯫ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯇꯥꯔꯁꯤ꯫ ꯇꯧꯒꯦ꯫ ꯔꯥꯖ ꯐꯣꯟ ꯂꯧꯊꯣꯛꯑꯒ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯏ꯫ ꯅꯨꯡꯁꯤꯊꯣꯏ ꯐꯣꯟ ꯄꯥꯏꯈꯠꯂꯦ꯫ ꯍꯜꯂꯣ, ꯀꯅꯥꯅꯣ? ꯔꯥꯖꯅ ꯍꯥꯏꯔꯦ, ꯅꯍꯥꯟ ꯅꯪ ꯅꯃꯥꯟꯅꯕꯤ ꯈꯣꯏꯗ ꯂꯥꯛꯄꯗ ꯗꯨꯀꯥꯟ ꯑꯃꯗ ꯊꯦꯡꯅꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯅꯨꯡꯁꯤꯊꯣꯏ ꯈꯨꯝꯃꯛꯏ, ꯑꯣ, ꯅꯤꯡꯁꯤꯡꯉꯤ꯫ ꯗꯗꯥ, ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯀꯅꯥꯗꯒꯤ ꯂꯧꯔꯤꯕ? ꯑꯗꯣ ꯀꯣꯟꯅ ꯍꯥꯏꯒꯦ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯅꯨꯡꯁꯤꯊꯣꯏꯅ ꯈꯨꯝꯃꯛꯏ, ꯅꯨꯡꯉꯥꯏꯔꯤ ꯗꯗꯥ꯫ ꯔꯥꯖꯅ ꯃꯈꯥ ꯇꯥꯔꯦ, ꯑꯗꯣ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯦ, ꯌꯥꯒꯗ꯭ꯔꯥ? ꯁꯥꯟꯅꯁꯤ ꯌꯥꯏꯌꯦ ꯗꯗꯥ꯫ ꯔꯥꯖꯅ ꯍꯥꯏꯔꯦ, ꯑꯩꯅ ꯍꯥꯏꯒꯗꯧꯔꯤ ꯋꯥꯁꯦ ꯅꯨꯡꯁꯤꯊꯣꯏꯅ ꯌꯥꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯒꯅꯤꯍꯦ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯦ, ꯀꯔꯤꯝꯇ ꯈꯟꯒꯅꯣ, ꯑꯗꯨꯝ ꯍꯥꯏꯔꯣ ꯗꯗꯥ꯫ ꯅꯨꯡꯁꯤꯊꯣꯏ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯦꯡꯕꯔꯣ ꯗꯗꯥ?
ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯅꯨꯡꯁꯤꯊꯣꯏ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯇꯣꯞꯄ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯅꯨꯡꯁꯤꯊꯣꯏ ꯄꯥꯎꯈꯨꯝ ꯄꯤꯔꯦ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦꯗ ꯗꯗꯥꯒꯤ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯔꯥꯖꯅ ꯄꯥꯎꯈꯨꯝ ꯄꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯅꯨꯡꯁꯤꯊꯣꯏꯅ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯁꯤꯕꯣ ꯔꯥꯖꯅ ꯍꯥꯏꯔꯦ ꯇꯣꯛꯂꯁꯤ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯑꯗꯣ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯔꯣꯏꯗ꯭ꯔꯣ ꯗꯗꯥ ꯍꯣꯏ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯃꯇꯝ ꯂꯦꯟꯕꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯅꯨꯡꯁꯤꯊꯣꯏ ꯑꯩ ꯅꯪꯕꯨ ꯃꯇꯝ ꯂꯦꯟꯒꯦ ꯍꯥꯏꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯔꯥꯖꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯊꯣꯏꯁꯨ ꯍꯔꯥꯎꯖꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯔꯥꯖꯅ ꯅꯨꯡꯁꯤꯊꯣꯏꯗ ꯐꯣꯟ ꯇꯧꯏ ꯍꯜꯂꯣ ꯅꯨꯡꯁꯤꯊꯣꯏ ꯑꯩ ꯅꯪꯒ ꯑꯝꯇꯪ ꯎꯅꯕ ꯄꯥꯝꯃꯤ ꯍꯣꯏ ꯎꯅꯁꯤ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯀꯩꯗꯧꯉꯩ ꯊꯦꯡꯅꯁꯤꯒꯦ ꯅꯨꯡꯁꯤꯊꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯦ ꯂꯥꯛꯏꯕ ꯗꯦꯠ 9ꯁꯤꯗ ꯂꯥꯛꯑꯣ ꯑꯗꯣ ꯗꯗꯥ ꯑꯩꯁꯨ ꯏꯃꯥꯅ ꯊꯕꯛ ꯑꯃꯒꯤ ꯀꯧꯔꯤ ꯐꯣꯟꯁꯦ ꯊꯝꯃꯒꯦ ꯔꯥꯖꯅ ꯈꯨꯝꯃꯤ ꯊꯝꯃꯣ ꯑꯗꯣ ꯗꯦꯠ 9ꯗ ꯁꯣꯏꯅꯔꯨꯁꯤꯀꯣ ꯍꯣꯏ ꯗꯗꯥ ꯊꯝꯃꯦ ꯊꯝꯃꯣ ꯑꯁꯨꯝꯅ ꯃꯄꯥꯅꯤ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯔꯥꯖ ꯌꯥꯝ ꯍꯔꯥꯎꯖꯈꯤ ꯅꯨꯡꯁꯤꯊꯣꯏ ꯎꯅꯁꯦ ꯍꯥꯏꯕ ꯌꯥꯔꯛꯄꯗꯨꯗ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ ꯔꯥꯖ ꯑꯃꯗꯤ ꯄꯣꯏꯔꯩ ꯅꯨꯡꯁꯤꯊꯣꯏ ꯎꯅꯕ ꯂꯥꯛꯏ ꯃꯈꯣꯏ ꯅꯨꯡꯁꯤꯊꯣꯏ ꯍꯣꯏꯒꯤ ꯈꯨꯟ ꯌꯧꯔꯛꯑꯦ ꯔꯥꯖꯅ ꯅꯨꯡꯁꯤꯊꯣꯏꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯦ ꯅꯨꯡꯁꯤꯊꯣꯏ ꯑꯩ ꯂꯥꯛꯑꯦ ꯊꯣꯛꯂꯛꯑꯣ ꯅꯨꯡꯁꯤꯊꯣꯏꯁꯨ ꯈꯨꯝꯃꯦ ꯗꯗꯥ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯣ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯔꯥꯖ ꯑꯃꯗꯤ ꯄꯣꯏꯔꯩ ꯗꯨꯀꯥꯟ ꯑꯃꯗ ꯀ꯭ꯋꯥ ꯆꯥꯔꯒ ꯅꯨꯡꯁꯤꯊꯣꯏ ꯊꯣꯛꯂꯛꯄ ꯉꯥꯏꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯡꯁꯤꯊꯣꯏ ꯊꯣꯛꯂꯛꯑꯦ ꯔꯥꯖꯀ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯅꯨꯡꯁꯤꯊꯣꯏꯅ ꯍꯥꯏꯔꯦ ꯗꯗꯥ ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯗꯗꯥ ꯈꯣꯏ ꯍꯟꯕ ꯊꯦꯡꯂꯅꯤ ꯔꯥꯖꯁꯨ ꯈꯨꯝꯃꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯣ ꯔꯥꯖ ꯌꯥꯝ ꯍꯔꯥꯎꯅ ꯍꯜꯂꯛꯈꯤ ꯔꯥꯖꯅ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤꯊꯣꯏꯅ ꯐꯣꯟ ꯇꯧꯔꯦ ꯗꯗꯥ ꯌꯨꯝ ꯌꯧꯔꯕꯣ ꯔꯥꯖꯅ ꯈꯨꯝꯃꯤ ꯌꯧꯗꯣꯔꯦ ꯅꯨꯡꯁꯤꯊꯣꯏ ꯑꯩ ꯌꯨꯝ ꯆꯪꯉꯒ ꯐꯤꯔꯣꯟ ꯍꯣꯡꯉꯒ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯔꯥꯖ ꯐꯤ ꯍꯣꯡꯂꯕ ꯃꯇꯨꯡ ꯅꯨꯡꯁꯤꯊꯣꯏꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯔꯥꯖꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯊꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯕ ꯀꯌꯥ ꯆꯠꯃꯤꯟꯅꯈꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯈꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯇꯣꯏꯅꯁꯨ ꯎꯅꯔꯝꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯂꯦꯞꯂꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯅꯨꯡꯁꯤꯔꯛꯂꯕ ꯃꯇꯨꯡ ꯅꯣꯡꯃ ꯔꯥꯖꯅ ꯐꯣꯟ ꯇꯧꯔꯦ ꯅꯨꯡꯁꯤꯊꯣꯏꯗ ꯅꯨꯡꯁꯤꯊꯣꯏꯅ ꯍꯥꯏꯔꯦ ꯗꯗꯥ ꯑꯩ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯗꯗꯥꯒꯤ ꯐꯣꯟ ꯄꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯗꯗꯥ ꯔꯥꯖ ꯁꯥꯎꯔꯝꯅ ꯍꯥꯏ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯔꯥꯖꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯔꯥꯖ ꯅꯨꯡꯁꯤꯊꯣꯏꯕꯨ ꯅꯨꯡꯁꯤꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯔꯥꯖꯅ ꯃꯥꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯗ ꯃꯥꯏꯊꯤꯈꯤꯕꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯔꯥꯖ ꯋꯥꯗꯕꯗꯤ ꯉꯝꯗꯦ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯂꯒꯗꯕ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕ ꯔꯥꯖꯀꯤ ꯄꯨꯟꯁꯤ ꯉꯁꯤꯗꯤ
नुक्सिथोय थेंनेरुबदगी अवाब खरदी कोकचरबनी अदुबु राज सनाबुदी कावबो लेते पुंसिसिमगिसु कावबुदी ngamnaroy सनागी महुत नुक्सिथोयना सिंदुना राज की अवाब खरदी कोकले राज हौखिबा थोकदो कया अमा निंसिंगलकपदा राजना नुक्सिथोयबु याम खंबल्ली राजना खंबन मदुदा नुक्सिथोय राजता याम सावी मखोय अनि तोइनसु सावने अदुबु राजनादी नुक्सिथोयबु नुक्सिबनिना सोइखिद्रा हाइना पाखतजबनी नुक्सिथोयनादी मंगोंदा मरान सिरिबनी हाइदुना राजता सावरगा वही कया अमा हाइरे अदुबु राजनादी माबु सोइदेनबा हाइखिबा ngaktani नोंमसु राजना नुक्सिथोयदा असुमना हाइगे नुक्सिथोय अइना नंगी मांगनबा ngasi फावबदा करी हाइखिबा यावबगे अदुबु नंगसु नोंमदि सोइदना खंगलगनी अइना नंगोंदा ngasi nganglibase नंगबु मांगनबगिरा नत्रगना फनिंगबगे हाबदो नुक्सिथोय खुमै अदुगी नते ददा मतम पुनमक्ता नंग नैबु थाजदे अइना इमानबगा वारी सारबसु अइगा नुक्सिनै हेक्ता हाय फोन वाइटिंग लेरबसु नंगी निपागा वारी सारिबराना हेक्ता हाय अदुदा आइसु साउनिंगदुना हायबनी राजना हाय नुक्सिथोय अइना नंगी अपामबदा अयतपा पिरोय नंगी अपामबदो अदुम तौदा नुक्सिथोय हंतुकसु खुमै अइगी अपामबा तौगे हायबा नतिये ददा नंगना इबु थाजदबदो अइ याम नुंगाइते असुमना वारी क्या सानरबा मतुंगदा राज ममांगदा खुतीबा फंगेबना नुक्सिथोयना वाइटिंग लेबसे याम साउनिंगलमी नोंमसु नुमिदांग वाइरम अमा नुक्सिथोयदा फोन तौरमी अदुदसु वाइटिंग अदुम लेरमी असुमना नुक्सिथोयगी फोन तोयने वाइटिंग लेबा होरकी राजना हाइरुरगना इमानबनी हेक्ता हाइरअमी राज मान हाइरिबदो थाजरमदे नोंमसु राज नुक्सिथोयदा फोन तौबदा अतोप निपा अमगा वारी सादुना लेरमे राज साउमनखिबना नुक्सिथोयदा असुम नाइकी नंग अइगी सिमदो थुदेक्रो अदुगा नंगना सानेरिबा नुपादुगा वारीदो अदुम सानारो अइ नंगोंदा अमोन येलोय असुमना निमित अदुदगी राज नुक्सिथोयदा अमुक हन्ना फोन तौद्रे नुक्सिथोयसु अदुम तौरखिद्रे राजदी अतोप चैना अमा कोक्ट्रिङै अतोप चैना अमा हाउकलकपुकुम तौरे राज ngasisu magi mapautabु खौरांना ngaiduna leiri राज असाउबा हेमनखिबना हाइखिबा वायदुना नुक्सिथोयसु फोन नंबर सिंदोकी असुमना राज की पुंसीदा अवाबतना मसरक ओइकी ngasisu राज अमुक अवाबगी मथक्ता अवाबा महाकतुना वाना लेली राज की पुंसी था खरगी मतुंगदा राज अमदी नुक्सिथोय फेसबुक तमुक थेंगनकी राजना नुक्सिथोयदा SMS क्या था कि फोन नंबर तब पिरो हाइना नुक्सिथोय नारे आई कोना फोन तौरके राज ममानबा पोइरेदा असुम नाइरमे इताव नुक्सिथोयदो फेसबुक दा ngarang थेंगने आइना फोन नंबर पिरोना हाइखिबनी पोइरिसु खुमे अदुदी याम नुंगाइबा पाउनीने अतै वारी अमता सानाउद्रो नंगना माबु थमोय सेंगना नुसिबदो मपु माना खंगबिदुना थेंगनहलेबनी राजना पाउखुम पिरे मु इताव अइना माबु नुसिबसे मपुना खंगबिरे
असुमना नुंग निनी लेगा नुसितोय ने रास्ता कॉल तौरे रासना नुसितोय दंगी कमदौरी नुंगाइरिब्रा नुंगाइरिये नंगदी कमदौरीगे आइसु नुंगाइरि रासना नुसितोयदा याम नुंगाइतन हारमे नुसितोय नंगी थमोइदो कनमले असु कुइबो मतमसे नंगी फोन नंबर खंगलक्ट्रिबो करिगिनो नुसितोयसु कुमै आई इमा खोइन फोन पाइहन्ड्रे अदुननी रास खुमे आईदी नंगी न पाउ तबु गाइदुना ngasi phawba lairiklibani नुसितोयना हाइरे ngasi su lona tawriklibani asumna nongma nini wari sanarba matungda nongma नुसितोयना रास्ता हाइरे दादा इबानी अमुतंग उनसे यागद्रा होय उनसे कइदोंगै उनसे हाइनो नुसितोयना पाउखुम पिरे ngasi mangani lerga अखोई निने खोइद लाओ आई निने खोइद लइए रासु कुमे होय आई सोइदन लाके अतुदि दादा आई फोन थमगे थमो असुमना फोन अदु थमक्रब मतुंगदा रासना पोइरेगी मनाक्ता लाए रासना पोइरे थाय इताओ नुसितोयना ngasi mangani lerga उनसी लाओन हाइरे पोइरे कुमे अदुदी सोइदन चचे नहान मखै मंगबदो तो ओको रासना हाइरे ngasiदी याम नुंगाई मागी मपाउ ताबसे असुमना नुमित मंगानी सुबर मतुंग नुमित अदुमक्तदा रास अमदी पोइरे नुसितोय उनब चले मनी खोइगी मयुम यौरे रास अमदी पोइरे नुसितोय खोइगी मनी गी मेमदा चंगचिले नुसितोयना मखोइनी लापो उबदा पोइरे द खाइरे दा पोइरे सिदा फमसे काखलो रास अमदी पोइरे काखलगा फमे नुसितोय इमुंगदा चंगख्रे हई मई पुथोरे अदुगा सुम नाइरे हई मई थकसे दा पोइरे पोइरे सुखमे यारनीदा थवैना वानब सेमरिदुबो नखोयनी वारी सानरमो आई क्वा लैरुखिगे असी हायरमलगा पोइरे थोके रासना नुसितोय ताइरे नुसितोय नंग थमो याम कनमले आइबु याम वाहले नुसितोय जुकुमे आइबु करी तौरगे असुकुइब मतमसे अइंगोंदगी लापथोकलगा नंगदी नुंगाइना लेरिबा नत्रा नुसितोय पाउखुम पिरे आई इमा खोइना फोन पाइहन्ड्रे अदुननी हौजिकसु नंगा वारी छाबा यारोयना अदुम हाय आई मखोइना सेनदना अदुम लेरे इमा खोइना आइबु अतोप निपादा थाजना होनरी निपा अमनी सुरे आइबु यंग लाक्लिबा आइने याद्रिबनी रास याम नुंगाइतन हाइरे नुसितोय नंग इमा खोइन हाइबदो याख्रो मदुना नंगी याइफबा ओइगनी ममा मपाना मचाबु कइदनुंगदा फत्तब लंबीदा पुरोय नंगी याइफनबनी इमा खोइना सिलिबदो असी हाइरगा रास मिलुदा पिरांग चिंथरे पिरांगदो लोना तैथुतुना हाइरे नुसितोय अदुबु नंग मसी मदि खंग नंगना अतोपा मदा युम पानक्रबसु आइना नंगबु कावबा हाइबदुदी आइगे हक्सांगदा ई मरिक अमा चेले मखै नंगबु कावगने हाइबदुदी खल्लुनु असी हारमलगा रास नोंथादुना फमले नुसितोयना हाइरे दादा
ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ꯫ ꯔꯥꯖꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯃꯦꯠꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯤꯄꯥ ꯈꯔꯒ ꯃꯦꯁꯦꯖ ꯊꯥꯅꯕꯒ ꯌꯥꯎꯔꯝꯃꯤ꯫ ꯔꯥꯖ ꯃꯗꯨ ꯎꯔꯨꯕꯗ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯔꯥꯖꯅ ꯅꯨꯡꯁꯤꯊꯣꯏꯗ ꯍꯪꯉꯦ, ꯁꯤꯗ ꯊꯥꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯀꯅꯥ ꯀꯅꯥꯅꯣ? ꯅꯨꯡꯁꯤꯊꯣꯏ ꯈꯨꯝꯃꯩ, ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯣ, ꯅꯃꯥꯟꯅꯕꯒꯕꯨ ꯑꯁꯨꯝꯕ ꯋꯥꯏꯁꯤꯡꯁꯦ ꯊꯥꯅꯕ? ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯅꯤꯗ꯫ ꯔꯥꯖꯅ ꯅꯨꯡꯁꯤꯊꯣꯏꯗ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ, ꯅꯨꯡꯁꯤꯊꯣꯏ, ꯉꯁꯤꯗꯒꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯂꯣ꯫ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯎꯔꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ꯫ ꯔꯥꯖ ꯈꯥꯝꯕ ꯉꯝꯗꯅ ꯆꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤꯗ ꯎꯕꯗ ꯅꯨꯡꯁꯤꯊꯣꯏ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯎꯠꯇꯨꯅ ꯔꯥꯖꯇ ꯍꯥꯏꯔꯛꯏ, ꯗꯗꯥ, ꯑꯩ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ꯫ ꯅꯪꯁꯨ ꯑꯩꯅ ꯌꯥꯝ ꯋꯥꯍꯜꯂꯦꯀꯣ꯫ ꯔꯥꯖ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯃꯤꯠꯀꯤ ꯄꯤꯗꯨ ꯂꯣꯠꯅ ꯇꯩꯊꯣꯛꯆꯔꯤ꯫ ꯔꯥꯖꯅ ꯍꯥꯏꯔꯦ, ꯅꯨꯡꯁꯤꯊꯣꯏ, ꯑꯩ ꯆꯠꯂꯒꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯣꯏꯔꯩ ꯆꯪꯂꯦ꯫ ꯑꯦ, ꯋꯥꯔꯤ ꯂꯣꯏꯔꯕꯣ? ꯀꯔꯤꯅꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯤꯁꯤꯕꯣ? ꯅꯨꯡꯁꯤꯊꯣꯏꯅ ꯈꯨꯝꯃꯩ, ꯀꯔꯤꯁꯨ ꯇꯧꯗꯦꯗ꯫ ꯔꯥꯖꯅ ꯄꯣꯏꯔꯩꯗ ꯍꯥꯏ, ꯄꯣꯏꯔꯦ, ꯆꯠꯂꯁꯤꯔꯥ? ꯆꯠꯂꯁꯤ꯫ ꯅꯨꯡꯁꯤꯊꯣꯏ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯔꯥꯖ ꯑꯃꯗꯤ ꯄꯣꯏꯔꯩ ꯌꯨꯝꯗ ꯍꯜꯂꯛꯑꯦ꯫ ꯔꯥꯖꯅ ꯄꯣꯏꯔꯩꯗ ꯅꯨꯡꯁꯤꯊꯣꯏꯒ ꯃꯥꯒ ꯁꯥꯟꯅꯔꯛꯄ ꯋꯥꯔꯤ ꯂꯣꯏꯅ ꯇꯝꯃꯤ꯫ ꯔꯥꯖ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯄꯣꯏꯔꯩꯅ ꯈꯨꯝꯃꯩ, ꯌꯥꯔꯦꯕ ꯏꯇꯥꯎ, ꯃꯥꯃꯛꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯕ ꯇꯣꯛꯑꯁꯦ꯫ ꯅꯤꯄꯥ ꯃꯥꯟꯗꯤꯁꯦ ꯅꯨꯄꯤꯕꯨ ꯃꯥꯠꯇ꯭ꯔꯣ? ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃ ꯂꯩꯁꯤꯅꯤ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯔꯥꯖꯀꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯏꯇꯥꯎ ꯄꯣꯏꯔꯩ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯅꯕ ꯑꯃꯠꯇ ꯊꯝꯂꯔꯣꯏ꯫ ꯀꯥꯏꯗꯨꯅꯇ ꯂꯥꯛꯂꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯏꯗꯨꯅ ꯁꯨꯝ ꯂꯣꯏꯈ꯭ꯔꯁꯅꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯇꯝꯂꯝꯕꯅꯅꯤ꯫ ꯄꯣꯏꯔꯩꯅ ꯈꯨꯝꯃꯩ, ꯏꯇꯥꯎ, ꯅꯪꯕꯨ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯍꯜꯂꯦꯀꯣ꯫ ꯔꯥꯖ ꯄꯥꯎꯈꯨꯝ ꯄꯤꯔꯦ, ꯏꯇꯥꯎ, ꯃꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯇꯝꯂꯝꯕꯅꯅꯤ꯫ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯄꯣꯏꯔꯩ ꯔꯥꯖꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯤꯂꯨ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯑꯦ꯫ ꯔꯥꯖꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯏꯇꯥꯎ, ꯑꯩꯁꯨ ꯈꯪꯏ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯕꯤꯕꯒꯦ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯏꯇꯥꯎ ꯄꯣꯏꯔꯩ, ꯍꯟꯇꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯂꯩꯔꯝꯂꯕꯗꯤ ꯑꯩ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯔꯥꯖꯀꯤ ꯅꯤꯡꯉꯝꯗꯕ ꯋꯥꯍꯩ ꯀꯌꯥꯁꯦ ꯇꯥꯕꯗ ꯄꯣꯏꯔꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯁꯦ ꯑꯁꯤ ꯅꯠꯇꯅ ꯅꯪꯉꯣꯟꯗ ꯄꯤꯅꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯔꯥꯖꯅ ꯈꯨꯝꯃꯩ, ꯏꯇꯥꯎ, ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯍꯦ ꯄꯤꯔꯥꯡ, ꯅꯪꯁꯨ ꯅꯅꯤꯡꯇꯝꯅ ꯆꯤꯟꯊꯔꯣ, ꯈꯥꯝꯂꯔꯣꯏ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ꯫ ꯄꯣꯏꯔꯩ ꯔꯥꯖꯀꯤ ꯃꯇꯧꯗ ꯎꯕꯗ ꯌꯥꯝ ꯋꯥꯖꯈꯤ꯫ ꯔꯥꯖꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯄꯣꯏꯔꯩ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯔꯥꯖꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯂꯩꯕꯗ ꯎꯔꯒ ꯄꯣꯏꯔꯩ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯔꯥꯖꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯇꯤ ꯅꯨꯡꯁꯤꯊꯣꯏꯕꯨ ꯃꯤꯀꯨꯞ ꯑꯃꯗ ꯀꯥꯎꯕ ꯉꯝꯗꯦ꯫
ꯔꯥꯖ ꯃꯆꯤꯟꯗ ꯅꯤꯡꯉꯝꯗꯅ ꯁꯣꯜꯂꯛꯏ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯃꯍꯩꯔ ꯉꯁꯤ ꯑꯩꯅ ꯐꯪꯍꯧꯔꯤꯕ ꯀꯥꯏꯅ ꯃꯩꯆꯥꯛꯁꯦ? ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯀꯥꯏꯈꯔꯦ ꯊꯃꯣꯏꯗꯤ꯫ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ M ꯁꯨꯔꯁꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯈꯥꯒꯤ ꯋꯥꯍꯩ ꯈꯔꯁꯤ ꯇꯥꯕꯤꯔꯒ ꯃꯌꯥꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯊꯥꯖꯩ꯫ ꯋꯥꯔꯣꯜꯁꯤꯡ ꯊꯝꯖꯔꯤ꯫ ꯃꯇꯝ ꯑꯁꯤꯗꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯂꯩꯔꯤꯕ꯭ꯔꯥ? ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝꯕꯨ ꯂꯩꯕ ꯅꯤꯄꯥ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯍꯦꯛꯇ ꯄꯤꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯕ ꯅꯤꯄꯥ ꯑꯃꯒ ꯃꯇꯝ ꯀꯨꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯛꯂꯕꯁꯨ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯂꯕꯗꯤ ꯑꯍꯦꯟꯕ ꯅꯤꯄꯥꯗꯨꯒ ꯍꯦꯛꯇ ꯅꯨꯡꯁꯤꯅꯈꯤꯕ ꯉꯝꯃꯤ꯫ ꯃꯁꯤꯅꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏ꯫ ꯃꯁꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯇꯧꯏ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯅꯨꯄꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯧꯏ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯅꯨꯄꯤꯁꯤꯡꯕꯨ ꯍꯟꯊꯅ ꯈꯟꯖꯕꯗꯤ ꯅꯠꯆꯗꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯃꯇꯨꯡꯗ ꯁꯣꯏꯉꯥꯝꯗꯅꯕ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯥꯏꯖꯕꯅꯤ꯫ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯁꯣꯏꯗ ꯉꯥꯝꯗꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯄꯨꯟꯁꯤꯅꯤ꯫ ꯍꯥꯏꯖꯈ꯭ꯔꯤꯕꯁꯤꯡꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯂꯥꯏꯛ, ꯁꯤꯌꯥꯔ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫